Handakta pangthokiba mikhal adu selamade sakti da yumpham oiba mikhal ni hainaringai cherakta Chief Minister N Birena mikhal da lupa crore sangkhrabasu MLA minister singna mikhal da sangkhiba sel hanjinaba miyam dagi sel khongatpagi mahutta asoba company sing da yaurga hanjinaba honasi haina miyam tinba mifam da phongna haibasi Laibak Thibani corruption tawre haibage strong evidence Chief Minister na pirabanina mari lenaba authority na action lawgadabani haina Manipur Pradesh Congress Committee MPCC na taksilakli hiramasiga mari lenana ngasi BT Rota Laibak Congress baban pangthokpa paumi singa unaba amada wangang laduna MPCC gi spokesperson Dr. S Manauto na hai miyam tinba mafamda Chief Minister na mikhal da lupa crore sangi haina phong na hairabanina pangthokiba mikhal adu free and fair oiba mikhal ama nate haibadu mayek sengna taksare BJP na seat kuntra ni thoi fangkhibadu sel amadi sakti na ni haibadu Chief Minister na praman ga loina na pire Laibak ngaktuna lawmaker oinaba miyam na thagat MLA bu contractor gumna asoba company amari project sing da yauksilaga mikhal da sangkhiba sel hanjina bahona se haibasidi fajaba watli mikhal mamangda BJP da power pirabadi state ase sanana English sitkani haibagi Wapham thabak to onthokpiyo sinda corruption free haina lauraga tawthorokpa thabakta isu susinadaba manba thong ase miyam da chauna samam na hale haiki pawgi mifamadu da sarugya akiba MPCC gi spokesperson Pangaijam Sarachandran hai MLA Minister Singbu subcontractor OU Haiba Manba Chief Minister gi Wapham Laibak Thibani subcontractor oinaba insinba thabakta Congress gi MLA manga yauroi lawmaker OU Laibak Semo haina miyamna thagalkhibani Asia na mikhal da lupa lakh puni pan ge hena charing toba yaroi karigumba sanglabade disqualified tawgani hairebanina loinana adubu Chief Minister na miyam mamangda mikhal da lupa crore sangle Sangki hairabanina makhoigi mathakta action lokhotpam thoktabra MPCC gi maikaidagi su court satan wakat kani mari lenaba authority singna su lokhotpam thokpa thabak lokhotpiu haiki aikoini election changi ba sen miyam je hanjannabagi dama praja miyam dagi lokhatlagunsi adugi mahutta campaign singna suri ba thabak tu koi MLA singna koi vote le bi miyam singna Matuga Kusamnaga company singna pangiba profit 15 to 17% pangibu akoi daida akoi na khong thangdilaga madi pesa tanbe ai ka hagalapasi akoi si Laibak napagi constitutional activity dagi laphoraga lawmaker moi bi thamaki laphoraga akoi si contractor poi ga sangjala dagi pesa tanbe dagi pesa hanjan berogi bhapumda are open loina ka public miyam daga basi highlight pasidi aikoini yamna ngai filter way sumai to dina paisa mayam khujing oire haidina phongna haibu ngamabina it is corruption service it is masi chap sana corruption tawre haibagi praman approve tawrbanina Manipuri police sing maruina higher authority de leiba DGP na aikoini FIR launch to bigadabani amadi corruption charge da Makoida, the way of action local bigger the money, Amadi disqualified Tonabidamata plan to bigger the money. Karigumba the Manipur police is Haitagi Mashi. Tobir the Targadi, Equi, MPCC is Haitagisum. Equi Mari Lenava, Supreme Court lawyer Sing Tanaraga, Equi, expenditure in a Tokiba, Lana Pashasi Nakiba. Expenditures more than 20 lakhs in using a monega. Disqualified Tono Bidamata, Matik Shava, legal action local Chagani,